Pausada yumphum oiba maru oiba pau khara update tawjari. Lamdam masida khundaminariba phuruk khudimak nungsi chana leminaraba matamdada saukhatpa purakani nando luwang. Lamdam masida khundaminariba phuruk khudimak nungsi chana leminaraba matamdada saukhatpa purakpa ngamgani aina amukuke President Phairojam nando luwang na phongdokre. Ngasi Kwagaithel akham laikai community hall da amukogi taragani thoirak chuba general body meeting kam or taking ceremony of newly elected member of Amoko Lisingari Kunmathoi Lisingari Kulumdoi Torang Kamari Lenin Dagna Amokoge President Taupuba Kalaba Nando Luang Pamis in the Pongdo Kibada Amoko Nagasi Papuda Maripurgi upon Basatam Gidamak Lepalaitan Lagle Maripurgi Marwebe Sukada Miango Kosam Narkalep and Tabaka Paikale Amukogi Wakal on the Himidari Pakanglo Pur Kudimak Nungsi Channel Liminaze Manipurgi upon Basatam Kaitan Tamna Matam Panamatanagane Aikoi punamang mating labor tawdang ambalok minasi nando luang ni English ang taraga mapangi September kontarete ging asi pagod alma president ki pampurapada COVID-19 pandemic lai ki bamaru na isu kaya mai punana thengna bagam kide ado basathi raba laina laichat asi laina amok wana laita laira sing khandok laga angamba mateng pangke COVID-19 first wave ta imung lising taraga humdoi romda chana na balem na cheng yang thokke bakaloina na vaccination abadi awareness program sa thake COVID की second wave lakpada imuk lising tararom da angam pamateng bangke makatana COVID laisat thengna da bkhona bada amukona lepalaitan awapa taraba imung sinda mateng bangke gane Manipur asi tongan ba proof kya na khunda ba lam ama oibana maru oina khosengi oina irang kya thogali amuk hena maru ori pade mathang kya hawalakba sahida pang thokadar Manipur ge legislative assembly mikal nakselak maramna election ki khodong chabal log na ba tongan ba political party sing candidate sing nadragana khulai paiba lalawlup Kara Amerika community di jempam oiba lup kara nama koike apam bakara da pukhalagi hingminari bab kanglup singe marakda akan bagwai wadasian hatun mukdaraga ethics line da tabak tarpayai Manipur ge apun basaktam da kara kada bakong thang laktun rajniti ki kutong chapalong na bahona rakpada Manipur ge kanglup pur marakda nungsi chana da bahona raklabade aikoi punamag na abato in section thorong lokot na ngak thong na bahona menase makadarakpa atupa editorial kalam amadana laingang na Nation I'm gi kem tak thok pangam da karigino haipa miam gi wang ang bawrakpa India government ga Nagaland gi lalawlup am orba Nation I'm ga suspect tawna duna sante gi wari sabe gi khongjang sangsilak lipa Manipur ge miam na tanam no ge adobo I'm ge India government ga tawna ki suspect ado gi marung ta Manipur yaudi haiba se India government jam na seng law thokre adobo ngasi Manipur gi ngam khoi marung da Nation I'm ga kedar sing yam na Active point of rate torokpa makona tong ba makal baka kage crime kya chathar padana tana Manipur gi Ukhrul district jaun atai district kya da IM gi kem hangdok to lai habse ipong phong na khangnare khudam haiba bom amang se hid Ukhrul district ta IM gi kem am lai re aidana miyamna khudom bitin dun pause kya da haptuna Manipur lainga ka masum bharat lainga ta takhe Ukhrul da laiba Assam Rifles gi kambuna NSN IM gi kem ta thona na phona ba mafam adu ta laiba Kunjadu pising na taktok payaroi aidun yam no phong na ating ba peke adobo namit khani leraga innocent camp adudagi khosu khulai amadi makoi kelan mina singbal loina bak hoidok pul loiraga ahang ba kem oina thugajan mangan ki maduna Manipur gi ngam khoi manung ta aim kem lai apasti yam na sengna adomak khanglabane housing malim gi oina information technology kam thena sakholakle masiki matakta satellite ki jog habru oiribane Maduna kanai da aina jada bathabak kari tauri aiba ado irai laina nongtak tagi satellite ki matena khangba ngamlabane ado Manipur da sauri jungbugum da jungdu leriba scientific ki tongan ba intelligent ki kampura su Manipur gi ngam khai manung da IMG lanmi sina kari karam bathabak tauri makoi kem kya leri aiba da su ado makhanglam kani aina khalle ado bangasi boba bharat lenga ki meke degi kari kumbo wafam amada kangthok palaitre Manipur gi mathangna pharaba maribak ning bas minister N Biren adi jamna isang thongna Nation I'm ga bharat lenga ka suspect tawna bada consent ba Manipur ngam khai ki marung da IM gi kem amata lehen ba yaroi takhai gari ana pause kya da phongdo kre minister na phongdo ke ba wafam da social media da viral oidana adumak laire lagli ba wafam di haujik Tamenglong district ki bongning da IM gi kem am laire haipasi ifong phongna khangnare kem laire ba asi Manipur lenga ki forest and environment department ki makada ran tawri ba bongning wildlife sanctuary asigi mayamak tadane Kemasi wana saduna ina kupta leiba nate maru mara tabagi mong da building wana yamna section na lingna saba kemni aibasu khangle yamna ngakli badi lenga ki makada leiba wildlife sanctuary amaki manung da NSN aim ki kem saduna leiba da kari maram ki dabak forest department khangtre banu aibasne
Madunadi ceasefire channadaba Manipur gi ngam kai manungta aim gi camp sadon lebeda Manipur lengang na makung phana saukale takpani habita lala duitra kale hausik sulam da masigi print abadi electronic media da tambik lokta aim gi camp leire aidona map ko kona ning thila phongtur lenga ta khangala ba phawda thugai ba ngam da leire ba karigino aiba miyam gi wang oire maduna miyam gi wang asigi pakum lengak na sabchana pi bangam dabani loinda niyam gi wang ba sajili ba aim gi camp asi takthokpa tarabadi lengak ko Manipur miyam aduki matik asumba tawba thawna phaba lengak ni ai lawgani ai basi lengak pari basingna khangna tawfam thoki atopa pau amadana electoral politics ta nahasina yaurabadi amot papunam sungthok ngamgani Dr. S Manawdon Tungi jumbini harban hasing electoral politics ki chapchabu hondo khangan ba amade tambiraba matamda Manipur gi amotba politics sengdo ngamgani aina nawriya bakhang lakpa kendra gi intending candidate Dr. S Manawdon phangdokre Nauria Pakangla Pajut Congress Committee ni situ nama Kuala Bazar da leiba MPCC ki General Secretary Soraisam Manautin ki jumda pangthokpa Roles of Jutin Politics sahibi hiram da pangthokpa nongmage oiba political convention da sep case oiki ba panau tona makata na ai lairi ga hire ai duna jumda tumi da laithokpa yadre madau kram da sentok lambi lakna pambade khunai ki sakut thorang ki loksing tan bi tangai fada ba du nahasna electoral politics ke wan to khanglaba matam da ngamgane Impal ki kilometer mangharom tamak satlaga leiba kendra state airport amade railway gi world depot leiraba su kendra si lambi thong amade unemployment ki masing jamna leiba tanatana hiram ayambada sodari basi karigino aina hanglatuna myam thagat ki bamihut MLA waiba haitabada ki MLA post thadwa kidun award pa punamuk se hengalagle punabagasi electoral politics jawdan vote thadaruba ki mahine nahalising anirumna saruk jaki ba tarumadu da khanghairaba expert chena wangangke gang rape to chenaba kontraga humdoi mak phare Mumbai Maraki tongan ba mafam kiamarum da sahi taraga manga sura binupi masa amabo kaya rakhana thama panrom gang rape tau ki pada sena ba myoy kontraga humdoi ado loina bak phare arangasi police na phangdokre police na sena ba myoy amaga amuk phake sahi sudriba ani chawla sena ba kontraga humdoi ado loina bak phare sahi sudriba myoy ani ado child correction humda thamkre an Maharashtra police na statement amada haike Maragasida napi masa ado September kun da hostel lagi disaster tawre Magi wakata jumpham warga police na September kulum doida IPC ki amasuk poksu eke tongan ba section singi makata case ama register tawke hiramada thigat na ba special investigation team SIT ama semke napi masa ado ki marup ado na mahak por rep tawki ba amasuk crime ado video law ki ba matam January ki ang powari ado hawke bane miyo ito na mahak ba blackmail tawna ba video ado sinaki amasuk hanna rep tawki masigi sumatak tunupa asna video ado mahak itin na ba mamara ba ki abrom da piki amasuk makwena so Nabi masa adu ba blackmail tau bersin naki amasuk mak parep tau ke. Nabi masa adu na badom sada tau tu wari sarak ki pamasuk wakat ama tanggal ki badagi kesa tu khang laki bane. Nabi masa adu na siadar pembe punambak adu masa khangi ana polis ta hai ke. Khudthok ngaringai charak ta Myanmar military na air strike chathagre. Myanmar gi Sagaing region ta military junta gi mayok da leiba fighters singi jamna kanda khudthok ngaringai charak ta Myanmar military na hauki panamit khani asida nong taktagi akan ba Israel jataduna protesters sing mafung phana takhaina na bahona rakli aina media amasung Malaysia members na phangdokre leibaga to ge tongan ba district khara da internet amasung phone line sing chu kaktat khre aire Asia gi khanok pokte leiba leba kasi sahi ase gi February amada military na khangau dana ku jataduna Aung San Suu Kyi na lucingba democratic government sing thu khraba matung dagi asi phauba hatna sunaba nawai kap na bagi thodok sing no makam dana thokle Military junta ki minai khang bang haptak tabati lebak katoge miyoi kyamrom su atopa lebak sing da sena krabane Myanmar da sahi dara hiana democracy kanhana ba khong santhara kraba matungda Myanmar military ne lebak adoki miyam na mikhal tawna khanjaba mi sing na semba government ama sing tharabadage lebak madung abasu Myanmar gi mapan ta leba Myanmar sing da People's Defense Force lengkatuna lebak adoge military ga akan ba mongda la thengna tuna lak lebane Agency aman fangdora ki baba tugena Myanmar gi awang nong thang basaruk ta leiba Sagaing region gi Perlepu area da Myanmar army akan offensive sathaki bak loina saliba saigula sigi akan basaruk ta gi nong tak strike satha ba sawra ki bane masiga loina au ki bathang chen ki ahing da Myanmar military na aircraft sinaduna People's Defense Force ki army sing amade myam da attack satha ki thaba khena cancel ki bane aire Junta leadership na lebak adugi tongan pa district sing khandok tu nama maduda internet amasung phone ki line sing su kaktat khre People's Defense Force ki members sing internet jan ki daban baram warga pau phau dok paujin tawna basu amandre aire maka tarak pa atop pau amadana
American singi style matau tamganu han Taliban koi kakpa thingkre. Afghanistan ki Khyber province te laiba samkak panamathau riba barbar singda Taliban legang akan bo order amakaloina Afghan no passing koi ke amata kakpa yaroi asingba thawung ase Islamic logi mayuktani aina kangan kre. Koi dena khakpa natragana kok thopagi thabak sing Khyber province te laiba barbar singna khudak taki lep kadabani maduna trabadi akan badandi mayunagani haina Taliban na kangan ke bo wafam ama BBC na report toke. Sarakasida Kabul sahar ta lairiba barbar ke ambarom Taliban legak na makoida asigumba order sim pirak palairi aina fongdok na kre. Taliban na Afghanistan da anoba makal ki legak sasan ama purakani loina hanagi hena fagalaba sasan ama miyam da nauna pigani aina fongdok kraba matung da anoba order asi tawlakibane. Komsen lising ama sam pan barfudra ki matam da makoina Afghanistan da lengak kiba matam adu da tongan ba maral sing kita miyam da makoina pikibat kan badandi makal sing adona taba Maya yoiba amadi miyam janing kita orders chanan khani an so hantak ta phongdo kiba laikrabane. Helmand province da lairiba barbar sing matak da Taliban ki ain chan hanar bo hodar ba officers na notice ke chai thokladuna Taliban ki anubu order adu ki mekta kana gumba amatan wakat thangal na bagi right leiti han so phongdo ke. Taliban fighters in a barbar singi sinpam badu kudak lep na dabang hek leitana khangalak pa leire aina so province adu gi barbar sing na agency ta pawdom ke. Makoina makhada na barbar ki sinpam badu paikalam tarabade mamai mamit khumba Taliban sing tharuk tan bakhoi ba phagat hankani ana su khangali aire Nagalambarom da Yemen gi Marib province da yamna kan khothong na bada mioi ni fug mari sikre Yemen gi Marib province da of the militant sing na landarak panamaram oiduna yamna kan khothok na ba amusung air strike su cancel ba gi yamra bada mioi ni fug mari sikre amusung kayana sokre an military da gi fangba pauna aire military officer amana phangdok khiba matung ina thau marang kaina thokpa Marib province da Hauki bapung kunmari is the yamna kan lan thok padage Hauti gi fighter kunifan siki amsung pro government mini forces ki lan me taraga daruk susi ki aire marab gi kha amso agnok chuk ki areas in Iran na support to ba hauti gi fighters in namai ki kyati landar ki marib ta leiba pro government forces ta target to da hauti na bomb jaw ba drone amsung misan sing sinna ki aire mai ki kyati gi amna chawna attack taruk padagi hauti na akak na mong da area kharada mai va ki Houthi ki attack atu ki matung da Saudi Arabia na losing basung sinaba force na Houthi ki fighters na target tau duna yamna kan air strike tau ki an officer la duna aike Arabiya da content ching asigi marwai ba pau khara asi ba pau dam jariba Manipur local news YouTube channel amadi Facebook page asidagi yengbiri papun mukpa thaga jari channel lesson atau da kanara badi subscribe tawi video na subscribe tawir maloina na like and share taw basukaw hikan upna makpo amuka na thaga jari